ꯈꯣꯏꯃꯨꯃꯨꯛ ꯆꯥꯎꯏ ꯀꯥꯡ ꯄꯥꯏꯔꯤꯔ ꯈꯣꯏꯃꯨ ꯄꯥꯏꯔꯤꯔ ꯈꯪꯗꯦ ꯅꯣꯡꯃꯣꯏ ꯀꯤꯕꯨ ꯀꯤꯖꯩ I'm a editor. Hi, hello. The sun. Jonathan, hi. Hi. Kaidem Manzilla. Hi, hello. Ma'am, kiki matin tauraba. Aidi yung to samje kada pagkin the kili karigino hungry. Isu gyanam tadre. Saksare Amit Saktok Tangai Ma'am di kay matin sarage Kaidem Manjula. Hi, hello. Benita Tonozum to like. Thank you so much, Benita. Sari hai. Thengina. Pung ten take toramani. Thongba. Oh, acha. As yam hauba hinjang ngasi se isa nupagi birthday ni do ngasi se tawgi khalamba ngasi se Thursday na na kui nupi na sikhangang na yadre hayeng mai tawbirani jasna gadam da YouTube video mayek sengnaba phone update tawbiyo mayek sengdabado jengba khara nungaiti Jenison kaino ne yam chumme ko ko ki video quality si yam kaino tawre do ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯐꯣꯟ ꯑꯃ ꯂꯧꯅꯕꯗꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯂꯧꯁꯜꯂꯨꯔꯕ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯃꯆꯥ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯩ ꯀꯔꯤ ꯀꯔꯕꯥꯔꯒꯤ ꯑꯗꯣ ꯒꯥꯔꯤꯗꯣ ꯂꯧꯗ ꯉꯥꯏꯔꯤꯕꯅꯤꯅ ꯏ ꯑꯦꯝ ꯑꯥꯏꯗꯣ ꯐꯣꯟꯒꯤ ꯑꯃꯨꯛ ꯊꯤ ꯑꯗꯩꯗꯤ ꯒꯥꯔꯤꯒꯤ ꯑꯃꯨꯛ ꯊꯤ ꯇꯧꯔꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯔꯅꯦꯅ ꯑꯗꯨꯅ ꯃꯇꯝ ꯈꯔꯅꯤ ꯊꯥ 5-6ꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯝ ꯑꯩ ꯑꯦꯛꯖꯤꯁ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯖꯒꯦ Kalpana Yumnam Kari Mathel Sage Ngasi Taure Nainel Lucy Diam but Lucy Tumcre ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯁꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯃꯌꯦꯛ ꯍꯦꯡ ꯆꯠꯂꯛꯄ ꯑꯗꯨꯗꯩꯗꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯃꯌꯦꯛ ꯁꯦꯡꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯀꯔꯤꯅꯣꯍꯦ ꯍꯀꯥꯝꯁꯤꯅ ꯄꯪꯂꯥꯛꯇ ꯂꯥꯛꯏꯍꯦ ꯏꯅꯝꯃꯗꯤ ꯍꯥꯏ ꯏꯅꯝꯃ ꯋꯥꯟꯗꯈ꯭ꯔꯦ ꯕꯤꯅꯤꯇꯥ ꯊꯧꯅꯥꯖꯝ ꯂꯧꯔꯣ ꯂꯧꯗꯤ ꯑꯩ ꯗꯦꯠ 26 ꯖꯅꯋꯥꯔꯤꯗ ꯄꯨꯔꯥ ꯑꯩ ꯔꯦꯗꯤ ꯂꯩꯔꯨꯔꯕꯅꯦꯀꯣ ꯑꯩ ꯂꯧꯔꯒꯦꯅ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯂꯧꯗ ꯌꯥꯗꯕꯗꯒꯤ ꯒꯥꯔꯤ ꯑꯩꯒꯤ ꯍꯥꯟꯅ ꯒꯥꯔꯤꯗꯣ ꯌꯥꯔꯛꯇꯕꯗꯒꯤ ꯒꯥꯔꯤꯗꯣ ꯑꯣꯏꯅ ꯁꯤꯟꯗꯣꯛꯈꯤꯕ ꯒꯥꯔꯤꯗꯣ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ Kaidem Manjula Anudi Anuse ꯐꯤ ꯇꯨꯔꯝꯕꯅꯦꯀꯣ ꯃꯥꯁꯦ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯑꯗꯣ ꯃꯈꯣꯛ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯥ ꯀꯩꯅꯣ ꯐꯤ ꯇꯨꯕꯗꯣ ꯊꯨꯞꯆꯟꯈ꯭ꯔꯒ ꯇꯥꯈ꯭ꯔꯦ Grow everyone Ibai Rasili Yadrabni hai Nurabni hey like that thank you so much Wow rồi đó chứ buộc na rồi bị ta rằng Yadre Hanoi Sam Yaudre Koipo Dai Un Quizele Yadre Semdok Semjin Dora Yadre
ꯀꯔꯤꯅꯣ ꯍꯀꯥꯝꯅ ꯄꯪꯂꯥꯛꯇ ꯂꯥꯛꯏꯁꯤꯕꯣ? ꯑꯩꯁꯤ ꯄꯣꯔꯤꯈꯥ ꯊꯥꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯤꯁꯤ. ꯀꯃꯥꯏꯅ ꯂꯥꯛꯇ꯭ꯔꯕꯅꯤ ꯎꯪꯉ ꯂꯩꯕꯒꯤ ꯃꯑꯣꯡ. ꯀꯩꯅꯣ ꯀꯃꯦꯟꯁꯦ ꯂꯦꯞꯈ꯭ꯔꯖꯥꯠꯂꯣ? ꯑꯝꯇ ꯌꯦꯡꯖꯒꯦ. Na 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 na. 이바이 잉이보 잉드레다 ꯇꯧꯔꯤꯖꯥꯠꯅꯤ. ꯅꯨꯡꯗꯥꯡꯗꯤ ꯈꯤꯇꯪ ꯏꯪꯉꯤꯀꯣ, ꯑꯗꯨꯒ ꯑꯌꯨꯛꯗꯤꯟꯗꯤ ꯌꯥꯗ꯭ꯔꯤ. ꯁꯥꯔꯦ. ꯑꯌꯨꯛꯗꯤꯟꯗꯤ ꯃꯩ ꯆꯠꯂꯦ. ꯅꯥꯏꯇꯣꯝ ꯇꯥꯔꯕꯣ ꯑꯦꯜꯕꯤꯁꯦ? ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯅꯤ ꯑꯅꯤ ꯇꯧꯃꯤꯟꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯑꯕ ꯑꯦꯜꯕꯤꯁꯦ. ꯑꯗꯩ ꯋꯥꯔꯤꯗꯨ ꯊꯣꯛꯄꯅꯦꯅꯀꯣ, ꯋꯥꯔꯤ ꯐꯥꯒꯤ ꯇꯧꯅꯔꯒ ꯑꯗꯩ ꯏꯇꯣꯝꯇ ꯇꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯃꯤ ꯑꯅꯤ ꯁꯨꯔꯗꯤ ꯑꯗꯨꯝ ꯂꯩ. ꯃꯥꯗꯤ ꯏꯁꯩꯒ ꯐꯥꯒꯠꯄꯅꯤ, ꯏꯁꯩꯒ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ. ꯑꯩꯗꯤ ꯑꯗꯨꯁꯨ ꯍꯩꯇꯦ, ꯏꯁꯩꯁꯨ ꯐꯥꯗꯦ. ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕ꯭ꯔꯥ? ꯚꯤꯗꯤꯑꯣ ꯑꯃꯇ ꯎꯗ꯭ꯔꯤꯗꯣ. ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏ ꯕꯕꯥꯗꯤ, ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦꯀꯣ. ꯑꯗꯨꯒ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣ ꯏꯝꯐꯥꯜꯗ ꯂꯩ. ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯗ. ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯩꯁꯦ 15 ꯃꯦꯝꯕꯔꯁ ꯑꯣꯏꯔꯝꯃꯦ. ꯃꯤ 35 ꯑꯣꯏꯔꯝꯃꯦ. ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯇꯣꯟ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ. ꯑꯩꯈꯣꯏ ꯇꯥꯆꯧ ꯁꯨꯃꯥꯏ ꯐꯦꯃꯤꯂꯤ ꯇꯣꯉꯥꯟꯅ ꯁꯣꯅꯥꯏꯗ ꯂꯩꯈ꯭ꯔꯦ. ꯑꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯁꯤꯗ ꯂꯩꯔꯦ. ꯏꯅꯥꯎꯅꯨꯄꯥ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯨꯅ. ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯄꯟꯗꯧ ꯑꯃ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯕ ꯏꯄꯟꯗꯧꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯃꯤꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯗꯤ ꯀꯃꯥꯏꯅ ꯌꯦꯡꯍꯜꯂꯛꯀꯅꯤꯀꯣ. ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯃꯔꯤꯁꯤꯇ ꯉꯥꯏꯔꯦ. ꯏꯕꯥꯏ ꯃꯤꯠ ꯎꯗ꯭ꯔ ꯃꯤꯠꯇꯨ ꯁꯨꯇꯣꯛꯏꯗꯣ. ꯃꯤꯠꯇꯤ ꯌꯥꯗ꯭ꯔꯦ. ꯃꯤꯠꯁꯦ ꯃꯩ ꯆꯠꯂꯛꯑꯦꯕꯀꯣ. ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯣꯏꯅꯣ? ꯁꯨꯔꯤꯕ ꯁꯤꯟꯐꯝꯁꯤꯒ, ꯑꯗꯩ ꯌꯦꯡꯉꯤꯕ ꯃꯣꯕꯥꯏꯜꯁꯤꯒ ꯀꯥꯏꯗꯗꯤ ꯂꯩꯅꯤ? ꯀꯥꯏ ꯈꯥꯡꯗꯣꯔꯤ? ꯃꯤꯠꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯥꯡꯕꯨ ꯈꯪꯉꯤꯅꯦ. ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ. ꯑꯔꯣꯏꯕꯤꯅꯤ. ꯃꯤꯠꯀꯁꯤꯕꯨ ꯍꯧꯖꯤꯛ ꯀꯃꯦꯟ ꯄꯥꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯥꯔꯛꯈꯤꯗꯣꯔꯤꯕꯅꯤ. ꯋꯥꯠꯂꯤ. ꯐꯣꯟ ꯄꯥꯏ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯀ ꯌꯦꯡꯒꯦ ꯍꯥꯏꯅ. ꯁꯨꯃꯥꯏꯅ ꯄꯥꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯐꯖꯔꯤꯕ ꯌꯦꯡꯉꯨ ꯁꯛꯁꯤꯒ. ꯏꯁꯥ ꯏꯇꯣꯝꯇ ꯀꯤꯕꯨ ꯀꯤꯖꯩ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯤꯗꯤ. ꯅꯤꯡꯁꯤꯡ ꯃꯝꯃꯤ ꯂꯥꯏꯛ ꯗꯟ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯃꯦꯝ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯑꯝꯇ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯑꯔꯣꯏꯕꯤꯗ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅꯁꯨ ꯃꯣꯏꯒꯤ ꯄꯤꯔꯛꯎ. ꯏꯕꯥꯏ ꯃꯣꯕꯥꯏꯜ ꯑꯃꯗꯒꯤ ꯁꯕ ꯄꯤꯔꯛꯎ. ꯍꯣꯏ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ. ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯔꯣ? ꯒ꯭ꯔꯣ ꯑꯞ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯍꯥꯏꯅ. ꯑꯗꯩꯗꯤ ꯐꯖꯩ ꯀꯩꯁꯨ ꯇꯧꯗꯦ. ꯀꯣꯟꯖꯦꯡꯕꯝ ꯀꯥꯟꯇ. ꯏꯇꯩꯃꯗꯤ ꯌꯥꯎꯕ ꯎꯗꯦ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯇꯩꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯀꯣ. ꯃꯩꯇꯩ ꯄꯥꯈꯪ ꯇꯥꯃꯣ ꯈꯨꯖꯤ ꯃꯌꯥꯝ ꯁꯥꯔꯒ ꯃꯆꯨ ꯂꯣꯛꯈꯤꯕꯗꯣ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯣꯏꯗꯣꯏꯔꯦ? ꯈꯣꯡꯖꯤꯅꯦ. ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯖꯤꯅꯦꯕꯀꯣ. ꯁꯨꯅꯤꯇꯥ ꯌꯨꯝꯅꯥꯝ, ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯊꯦꯡꯛ ꯌꯨ ꯁꯨꯅꯤꯇꯥ ꯔꯦꯕꯤꯇꯥ ꯁꯤꯡ. ꯋꯥꯎ ꯍꯥꯏ.
everyone ꯍꯣꯏꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤ ꯌꯦꯡꯕꯨ ꯌꯦꯡꯒꯦꯗ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯥꯟꯇ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯣꯅꯤꯀꯥ ꯁꯣꯝ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯣꯅꯤꯀꯥ ꯔꯦꯕꯤꯗꯦꯁ ꯁꯤꯡ ꯑꯅꯨꯗꯤ ꯋꯥꯟꯊꯈ꯭ꯔꯦ ꯑꯅꯨ ꯅꯇꯦꯐꯝꯗ ꯇꯦꯈ꯭ꯔꯦ ꯃꯥ ꯇꯦꯈ꯭ꯔꯦ ꯑꯅꯨ ꯌꯣꯡꯆꯥꯛ ꯆꯥꯃꯟꯅ ꯇꯧꯏꯔꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥ ꯌꯣꯡꯆꯥꯛꯇ ꯈꯔ ꯊꯋꯥꯏ ꯈꯔ ꯇꯥꯏ ꯑꯗꯨꯅꯤ ꯑꯩꯅꯅꯦ ꯖꯦꯅꯤꯅ ꯀꯩꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯄ꯭ꯂꯥꯟ ꯂꯩꯇꯕ꯭ꯔꯣ ꯄ꯭ꯂꯥꯟ ꯍꯥꯏꯁꯦ ꯏꯅꯥꯎꯅꯨꯄꯥ ꯂꯨꯍꯣꯡꯉꯗꯤ ꯂꯥꯛꯀꯦꯗ ꯏꯆꯥꯅꯨꯄꯥꯁꯦ ꯃꯦꯇ꯭ꯔꯤꯛ ꯍꯟꯗꯛ 10 ꯊꯥꯏꯅꯤ 10ꯗꯣ ꯊꯥ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔ ꯆꯠꯀꯦ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯂꯥꯏꯠ ꯚꯔꯥꯁꯤꯗꯤꯕ ꯑꯩꯗꯤ ꯑꯔꯣꯏꯕꯤ ꯇꯥꯔꯦꯍꯦ ꯏꯚꯥꯏ ꯑꯩꯒꯤ ꯐꯣꯟ ꯂꯥꯛꯁꯜꯗꯅ ꯄꯨꯡ ꯆꯥꯏꯔꯦ ꯚꯦꯔꯤ ꯅꯥꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯒ꯭ꯔꯨꯞ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯇꯧꯋꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯁꯞꯄꯣꯔꯠ ꯍꯥꯟꯅꯗꯤ ꯇꯧꯋꯦꯕ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯀꯄꯜ ꯅꯦꯠ ꯌꯥꯗꯕ ꯅꯠꯇꯦ ꯀꯣꯜ ꯂꯥꯛꯁꯟꯕ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯌꯣꯌꯣ ꯅꯆꯦ ꯂꯩꯀꯣ ꯍꯥꯏ ꯌꯣꯌꯣ ꯂꯩꯁꯤꯉꯥꯏ ꯅꯪ ꯇꯧꯔꯦꯟ ꯌꯣꯡꯆꯥꯛꯇꯣ ꯅꯣꯏꯒꯤꯗꯣ ꯇꯥꯡꯃꯜꯂꯦ ꯁꯤꯗꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯍꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒꯅ ꯍꯦꯟꯅ ꯇꯥꯡꯈ꯭ꯔꯦꯕ ꯑꯃꯗ 10 ꯔꯨꯄꯤ ꯑꯃꯗ ꯂꯨꯄꯥ 10ꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯅꯍꯥꯟ ꯂꯩꯔꯛꯄꯗꯨꯗꯤ 8 ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯈꯪꯗꯦ ꯙꯅ ꯇꯥꯎꯔꯦꯝ ꯃꯅꯤꯄꯨꯔꯗꯗꯤ ꯍꯣꯡꯉꯝꯗꯧ ꯃꯥꯜꯂꯦ ꯔꯨꯝꯃꯤꯜꯂꯥ ꯈꯪꯉꯕꯝ ꯄ꯭ꯔꯦꯡ ꯇꯧꯗꯕ ꯀꯨꯏꯔꯦ ꯉꯥꯏꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯄ꯭ꯔꯦꯡ ꯑꯃ ꯑꯅꯨꯗꯣ ꯀꯞꯄꯒ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯃꯥꯁꯦ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯇꯥꯟꯖꯥꯁꯦ ꯑꯩ ꯏꯐꯪ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯈꯟꯗꯤ ꯈꯜꯂꯤꯅꯦꯕꯀꯣ ꯄ꯭ꯔꯦꯡꯁꯦ ꯑꯝꯇꯪꯗꯤ ꯇꯧꯒꯦꯅ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯂꯩꯇꯕ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯑꯣꯞꯁꯟꯗꯣ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯞꯁꯟ ꯂꯩꯔꯀꯥꯟꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯒ꯭ꯔꯨꯞ ꯑꯦꯕ꯭ꯔꯤ ꯋꯥꯟꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧ ꯂꯩꯔꯝꯃꯦꯀꯣ ꯑꯩꯒꯤ ꯐꯣꯟꯁꯤꯗꯒꯤ ꯏꯕꯥꯏ ꯑꯣꯏꯃꯛꯀꯤꯔꯣ ꯍꯥꯏ ꯃꯅꯦ ꯌꯨꯇ꯭ꯌꯨꯕ ꯕꯣꯏ ꯕ꯭ꯔꯣ ꯅꯁꯥ ꯌꯥꯝ ꯐꯖꯩ ꯏꯌꯥꯝꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯇꯧꯔꯦ ꯁꯤꯗꯗꯤ ꯌꯥꯡꯈꯩꯒꯤ ꯃꯄꯨꯜꯗꯣ ꯃꯔꯨꯁꯨ ꯐꯖꯔꯦ ꯆꯅꯤ ꯈꯛꯇꯅꯦ ꯑꯣ ꯑꯗꯨꯗꯤ ꯂꯨꯄꯥ 5ꯐꯧ ꯇꯥꯗ꯭ꯔꯦ ꯌꯥꯝ ꯊꯤ ꯍꯣꯡꯉꯦꯀꯣ ꯂꯨꯄꯥ 4ꯗ ꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯃꯗ ꯂꯨꯄꯥ 10 ꯀꯥꯏꯒꯦ ꯑꯔꯣꯏꯕꯤꯅꯤꯗ ꯇꯧꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯏꯕꯥꯏ ꯒ꯭ꯔꯨꯞ ꯑꯦꯚ꯭ꯔꯤꯋꯥꯟ ꯀꯁꯇꯔꯒꯤꯔꯣ ꯌꯥꯝ ꯃꯅꯦ ꯑꯩ ꯀꯁꯥꯔꯗꯩꯅꯦ
ꯆꯦꯔꯨ ꯀꯦꯝ ꯀꯃꯥ ꯑꯩꯗꯤ ꯍꯥꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯁꯞꯄꯣꯔꯠꯇꯤ ꯐꯖꯅ ꯇꯧꯔꯝꯕꯅꯤ ꯕꯨꯡꯒꯤ ꯊꯣꯛꯇꯥꯛ ꯀꯥꯏꯅ ꯀꯩꯅꯣ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯟꯗꯛꯇꯤ ꯇꯧꯗ꯭ꯔꯦ ꯀꯁꯔ ꯀꯔꯤ ꯈꯨꯜꯒꯤ ꯀꯁꯔ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ ꯇꯧꯔꯦ ꯅꯪꯒꯤ ꯅꯝꯕꯔꯗꯨꯁꯨ ꯐꯣꯟ ꯌꯥꯗꯕꯁꯨ ꯄꯨꯂꯞ ꯃꯥꯡꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯣ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯃꯦꯁꯦꯟꯖꯔꯗ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔ ꯌꯥꯅꯤ ꯗ ꯑꯗꯩ ꯒ꯭ꯔꯨꯞ ꯀꯦꯝꯁꯤ ꯔꯃꯤꯂꯥ ꯀꯕ꯭ꯔꯛꯄꯝꯅ ꯀꯕ꯭ꯔꯨꯝ ꯍꯥꯏꯕ ꯁꯥꯒꯩꯁꯦ ꯇꯥꯔꯕ꯭ꯔꯣ ꯈꯔ ꯔꯦꯌꯔ ꯑꯣꯏꯕꯅꯤ ꯑꯗꯨꯅꯤ ꯀꯕ꯭ꯔꯥꯕꯝ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯔꯤꯅꯤ ꯐꯥꯔꯁꯠ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯔꯤꯅꯤ ꯒ꯭ꯔꯨꯞꯅ ꯌꯣꯌꯣ ꯈꯥꯖꯤꯡ ꯊꯣꯡꯕ ꯏꯔꯣꯟꯕꯒ ꯑꯁ ꯃꯊꯦꯟꯗꯤ ꯁꯤꯡ ꯂꯥꯎꯕ ꯃꯊꯦꯟꯅꯤꯅꯦ ꯖꯨꯁꯟꯅ ꯀꯩꯅꯣ ꯗꯗꯥꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯒꯦ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯁꯠꯇ꯭ꯌꯖꯤꯠ ꯍꯥꯏꯕꯅꯦꯕꯀꯣ ꯁꯨꯝ ꯑꯕꯨꯡ ꯑꯕꯨꯡ ꯃꯌꯥꯝꯒꯤ ꯗꯥꯕꯨꯡ ꯇꯥꯔꯦ ꯑꯗꯨꯒ ꯌꯨꯇꯨꯞ ꯄꯥꯏꯕꯗꯒꯤꯗꯤ ꯃꯌꯥꯝꯒꯤ ꯏꯕꯥꯏ ꯇꯥꯔꯦ ꯅꯦꯠꯁꯦ ꯆꯞꯄ ꯃꯥꯜꯂꯦ ꯅꯦꯠꯁꯦ ꯂꯣꯏꯁꯤꯜꯂꯛꯑ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯄꯜꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯦꯁꯕꯨꯛ ꯀꯩ ꯍꯥꯏꯔꯒ ꯍꯥꯡꯒꯦ ꯐꯦꯁꯕꯨꯛꯇ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡ ꯍꯥꯏꯅ ꯂꯩꯕꯅꯦꯀꯣ ꯑꯩ ꯀꯩꯅꯣꯅꯦ ꯃꯤꯡꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡ ꯍꯥꯏꯅ ꯂꯩꯕꯅꯦ ꯖꯦꯅꯤꯁꯟ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯦꯅꯤꯁꯟ ꯖꯣꯏꯁꯤꯅꯤ ꯖꯣꯏꯁꯤꯅꯤ ꯐꯤꯔꯣꯖꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯣꯏꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯟꯗꯅ ꯆꯤꯆꯦ ꯑꯅꯨ ꯌꯥꯎꯍꯜꯂꯣ ꯆꯤꯆꯦ ꯑꯅꯨꯗꯣ ꯑꯩ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯛꯀꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯇꯧꯍꯜꯂꯛꯀꯦ ꯉꯁꯤꯗꯤ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦꯕꯀꯣ ꯒ꯭ꯔꯨꯞ ꯑꯦꯕꯤꯋꯥꯟꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯁꯔ ꯂꯥꯏꯐ ꯍꯦꯔꯣꯗꯣ ꯑꯗꯨꯅ ꯊꯣꯟꯕꯤꯔꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯇꯥꯔꯦ ꯅꯣꯏꯅ ꯀꯧꯕ ꯋꯥꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯤꯡꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯕ ꯃꯤꯡ ꯊꯣꯟꯒꯗꯕꯅꯤ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤꯡꯅꯦꯕꯀꯣ ꯒ꯭ꯔꯨꯞ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯒꯥꯏꯁ ꯏꯇꯣꯟ ꯉꯥꯉꯣꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯇꯥꯎ ꯑꯩ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯍꯨꯝꯁꯤꯗꯤ ꯀꯥꯡꯍꯟꯒ ꯊꯥꯗꯉꯤ ꯐꯖꯅ ꯁꯦꯠꯊꯈ꯭ꯔꯦ ꯃꯪꯒ ꯃꯪꯅꯕ ꯌꯥꯎꯔꯛꯑ ꯃꯥꯜꯂꯦ ꯑꯁ ꯅꯦꯠꯁꯤꯁꯨ ꯑꯔꯣꯏꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯋꯥꯔꯅꯤꯡ ꯂꯥꯛꯁꯜꯂꯦꯅ ꯇꯧꯔꯤꯁꯤꯗꯤ ꯐꯖꯔꯦꯅꯦ ꯁꯤꯗꯤ ꯀꯨꯝꯍꯩ ꯇꯥꯔꯦꯅꯦ ꯁꯤꯗꯤ ꯀꯥꯡ ꯆꯤꯛꯅꯔꯕ ꯏꯕꯨꯡꯉꯣ ꯀꯥꯡꯈꯟ ꯊꯥꯗ ꯌꯥꯗ꯭ꯔꯥ ꯀꯥꯡꯗꯨꯗꯤ ꯀꯥꯡ ꯊꯥꯛꯏꯔꯣ ꯌꯥꯔꯔꯣꯏ ꯇꯠꯂꯅꯤ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯆꯔꯝ ꯌꯧꯔꯀꯥꯟꯗ ꯑꯦꯜꯕꯤ ꯊꯥ ꯂꯩꯔꯝꯃꯦ
like done hai. Thank you so much. Ning Tauren. Group everyone. Mang le che no do jong cha ka piu hai na. Laurakani. Laurakani. Mai pam giờ vai se ko. Sum ke to rakani. Ning tem welcome hai. Kangen. Hôm nay kang ni makuk mapa ni pai su. Ta de. Kang je yam nungsiba jan. Army Kitchen King hai. Tungam na itaw gi video do jeng ba yam nungai. Khara toina thagalau. Actually andak ti utpar khara thangalap ni ID content do leitabei ko video do lepning da bai ko. Ado andak nong nini se date 15 bau se yausang mamang se bau da pura roi bi thabak roi bi da leire ko dona video content se bangam dre ko. Ibong Kitchen welcome hai ko. Nini anu yaudre hena nungai gadamni. Hoi ma yaudi satin nungai gadamni do aisu nungai te ma yaudra ko. Doni kedoni pai leite. Nama soiraba lanmi tares Army Kitchen King. Everyone thank you hai. Ning tren na kay ning tem lak pro che chara. Ning tem lak pro che chara hai. Mayam samse amuk sangraga atai sangdana bagi tips ka leibro. Samje kele samsu matam toy toy ne ngaure se kamai kokani sedi alkatra ta irgana fadorira. Ibong Kitchen video okay ni hai. Everyone thank you hai. Aro bitare ne se tat khidore tawi. Sorry ning Toren. Upai leite. Phone ani ka lebe je mayang kang bo phone ngata ta. Mayam bai we rage ne che jadre ai ge sisu sige wifi samambani sisu loire sigidi already loire sisu warning la in bajani dai di. Bye bye.